Oi, karino. Ngasih tau dia vlogging nih vlogging. Aure. Mang thầy dính ta gì cầu anh tên Messi à bạn. Phải dùng gì đi? Description dan link saya mau gitu तुम सब. Question number 1. India की ihan hanba iron and steel company asi India की karamba jaga da leibage hargadi Jamshedpur hariba city asida lei Jamshedpur asi Chhattisgarh hariba state asigi manung channa leiba big city amakhakni mayamna khangnariba Tata Iron and Steel Company Limited Tisco haina khangnariba company asini hariba company asi Subarnarekha amadi Kharkai river ani asigi nakanda lei hariba river asina company asida industrial use amadi water treatment da achawa mating ama pang aduga company asi 1912 tagi horakani matung tarpa question number 2 da India asida khwaidagi sangba national highway ama hairagadi National Highway 44 hariba asini hariba national highway asi yamna maru oiba north south national highway makhakni hariba highway asi India gi south thangba Kanyakumari Tamil Nadu asidagi north thangba Srinagar Jammu and Kashmir hariba mafam asi phawani hariba national highway 44 asigi asangwasi 4112 km ni matung thakpa question da India gi oina tin puthokpa state asi Hazaribagh hariba jaga asida phalni India gi Chhattisgarh hariba state asidani hariba tin asi Hesiterite haina su khangnai mathangi question number 4 asidi karamba river valley bu Rohar India haina khangnabagi haragadi Damodar hariba river valley asibu Rohar of India haina khangnai hariba Damodar valley asi mineral resource marang kaina leiba mafam amani hariba river valley asi 592 km sangi habadi 368 miles sangi habani hariba river asi Jharkhand amadi West Bengal manung sanna lei mathangi question number 5 asidi India gi karamba state ko akoina food grain store of India haina khangnabage haragadi Punjab hariba state asini mathangi question number 6 ta Silent Valley asi mafam karai da leibage haragadi Kerala da lei Kerala gi national park asi Silent Valley national park asini masigi Silent Valley asi Nilgiri hills leiba mafam asidani mahaki core area asi 89.52 km square ni hariba mafam asi 52 square miles buffer zone na kosilaga leiba mafam amani mathangi question number 8 ta Madurai hariba asi karai da leikhangi mayam Madurai hariba asi Tamil Nadu da lei Madurai hariba asi Tamil Nadu gi south thangda leiba district amakhakni Madurai hariba mafam asida yamna liraba city asoba amakhak su lei amadi yamna liraba temple kya ama su lei aigi viewers singna aigi video sibu nungai amadi kanai khalagadi subscribe tawbirabo matung tarakpada video nungai ba kya ama su puduna laksage ngasigi di matang kainarasi